Koki militant singna Tangkhul khunja kulom phajinkhre Urkhul district sound unkhatnabagi phibam lakli phajinkhre khunja sing rescue tawnaba TNL na CM na taksinkhre CM na action lawgani haikre Urkhul dagi Imphal tamna lakpa Tangkhul khunja kulom Sangkai Koki village ta ngasi Koki militant singna phajinduna thamkhibadagi sound unkhatnabagi phibam ama lakli amaromda phajinkhre khunja sing aso angam yauduna rescue tawnaba madi senaba sing phanaba Tangkhul nagalong TNL na Chief Minister Khemchand sirol ama piduna taksinkhre Presta phangwa paud Urkhul dagi Imphal tamna lakpa Tangkhul khunja kunhena Imphal Urkhul lambigi Sangkai Koki village ta Koki militant singna phajinkhre miyoi sing adu passenger service tawba winger gari ama amadi lanai gari ani da lakpani miyoi sing adu Imphal dagi Urkhul da luhongbagi thoram ama yaururaga muk Imphal da halakpani pausina makha taraduna Koki militant singna gari ahum Sangkai khul mapada namduna khamnaga gari sing adu Sangkai search tamna pukhi amadi khunja sing adugi mobile phone sing su phajinkhre hari amaromda thaudok thopam da sangsilaki security force amasung police personnel singi masing yamlaba koki singna thattuna maphamadura sanghandabaga loinana phajiliba passenger amadi driver singa wari sanabagi Khudong chaba phangan khidi hari phajinkiba miyoi singi sab saba masing haujuk phawbi oina khangmangamdri district asigi miyamgi irang sauna tholakpa yabagi phibam leibadagi authority na oiragliba phibam sing kupni yengsinbaga loinana ngaksenbigi akanba thabak lakhotri amaromda Tangkhul misam kunhena Koki militant singna phajinkhibadu aso angam yauduna rescue tawbaga loinana senaba sing phanaba Tangkhul nagalong TNL headquarter na Chief Minister Khemchand aiba chirol ama piduna taksinkhri TNL gi sirol aduna Koki group singna lambi da satpa misa miyam akhi khang pirakpa haibisi miyobi hak amadi freedom of movement bu khongoinabani amadi oirakliba phiba masina Urkhul amasum Imphal gi lifeline am oiriba lambi asida oiriba phiba masina law and order gi phibam ngak pangamdre haiba takpani lambi asida sasariba misa miyam bu toina phaba punba amadi aki akhang pibigi thabak leptana satharakpa asina misa miyam da akiba pokhanba khoirang khosauna ba pokhali maram masina oirakliba phiba masida laingang akanba miyeng sangbaga loinana condition amati yauduna phajinkiba misam sing khudakta thadoknaba thabak lakhotkadabani public highway da asiguma logi wangbar asat awok sing pha punbigi thabak satharakliba sida Manipur lenga na tumini yengduna leipam thokti lambi asida satliba miyamgi punsi ngak senba madi akhi khang piriba si thingma ngamdrabadi lenga asida thamliba thajaba manglakani maram asina phajinkiba miyoi sing athuba matamda rescue tawnaba thabak lokhotkadabani hainasu Chief Minister gi puning sing sili Working Committee Tangkhul nagalong gi maikaidigi Koki group sing nangasi Sangkai khuldagi phajinkiba miyoi sing pung ani gi manungda state amadi central government rescue tawgadabani haina matam thakre Working Committee na thadorakpa serolamada ngasi ayuk thawai Koki area gi akoibida leiba naga khul sing Koki militants na red chathabaga loinana law suduna leijaba naga khunja sing da nongoi kapsinduna aki ekang speak hari amaromda Sangkai village authority na thadorak pasirolamada ngasi ayuk thawai Koki village ta Tangkhul volunteers singna nomai kapsilaki haina phongdorakpaga loinana thawong adubu kana yaning da phongdorakli Tangkhul volunteers singna nomai kapsilakpa adu thawai Koki village ki khunja ama makhongna nongmaina panur hospital pukhatuna laikatnari haina phongdorakli nakal amoromda phajinkiba khunja sing athubada tekta kaidana thadoroknaba Chief Minister na appeal torokpaga loinana thawdo osi yengsinana ba mari lenaba singda akanba poktak pi khibaga loinana thawdo osi da sienaba sing action lawgani haina Chief Minister yumnam Khemchand gi maikedi thadorakpa press release amana khangarakli border fencing gi thabakta ayetpa lehendana ba MP Sanajawga laisembana parliament pukhatkri Myanmar amasung India ani ki marakta ngamkhai sambal khabagi thabak satharakpada maru oina Manipur gi sarukta apanba ayetpa kya pirakliba si lehendana ngamkhai sambal khabagi thabak makha sathanabagi thabak lakhotpinaba MP Ningthau Sanajawba laisembana ngasi parliament pukhatri MP Ningthau Sanajawba laisembana ngasi Rajya Sabha gi mifamda special
motion oina pukatuna ngamkhai sambal khawagi thabakta apan ma ayet pa kya pirakliba sigi matangda house da marik sum wapam thamduna khanki MPSC gi mekedi gi phongdokhibada Myanmar amasum awangnongpok state sing Arunachal Pradesh Nagaland Manipur amasum Mizoram ga kilometer lising amaga satruka nifugo humdoi gi saruk ngamkhai pulli masigi manungda Manipur khakta da kilometer sahunga maudraga mari asang saruk Myanmar ga lonari hana ngamkhai sambal khadana madi ngamkhai paring the free movement regime FMR lairam dabana ngamkhai de insurgency gi thabak sing sathaba mitok kaya loan na ngamkhai sangsilakpa amadi ngamkhai di illegal activity amadi drug smuggling gi thabak sing sathabagi sangong khalaki hairiba sing asi thingnaba India government na ngamkhai sambal khabi gi thabak kumja English ngani ga kunga mari gi September thadi gi horakibani hausu power Manipur gi sarukta kilometer kunthra ngamkhai sambal khabi gi thabak mapung phana loisin ba ngamkhre amadi ngamkhai paringda FMR implement tokre laibak thibadi hausik sathariba ngamkhai sambal khabi gi thaba sida ayet pa amadi athingwa pibigi thong kya leptana satharakli mamang sai English ngani ga kunga mangagi December thada Sandel district ki manung sathariba ngamkhai sambal khabi yot ki makhong sing anira kakthalambagi thaudok thoki sapmanaba thong asimak Tengnopal district ki saruk da thoki mamang sahi English ngani ga kunga mangagi August thada singam kai sambal khabagi polam sing huran khibagi thaudok slekri masigi mathakta saliba sei sigi January thada Sandel district manungda border fencing yot ki makhong nifugo taret chawrakna meter samaga yangkhai sang kaktatun ama ada thuan balekri hainas MP sana jawa laisem na house ki pungning singki MP sana jawa laisem na makha taraduna sei sigi February tha loiba fawda Tengnopal district ki manung Indo Myanmar ngamkhai paringda plan tawduna thamlamba IED taraga mathoi detect tobngamki Hariba thawng simak national security da asoba singnaba amani haiba wafam thamladuna MP sana jawba laiseman hiramasida laingana akan mamiyeng sangbiduna ngamkhai sambal khabagi thaba sida apanba madi ayet pa lehendana mapung phana fencing gi thabak loisin ngamnaba lokhat pe ya ba thabak sing khuduk da lokhat piu haina su lenga ki pukning sing singki Wafong Naga village the Assam Rifles the Noi Kapsil Lapur Khunja Sing Penatri Naga area digi Assam Rifles Lakthokna Naga Lupsingna demand Toukhre Hauksong subdivision headquarter gi Wafong Naga village da Granu Midang Pung Taramathui Tabad Assam Rifles na Naga volunteers singi bunker sing ama ata thuan badanatana nongmai ron kya su kapsin dun aki khang pirakiba bu khunja singna pendri Joint Tribe Student Association JTSE in Thadorak Pasirol Mada Ngaranu Midang Pung Taramathui rom tabada Assam Rifles ki Kambuna Wafong Khul nongmai ron kya kapsila padigi nupi anga amadi ahal singda aki khang piraki haibagaloinana Assam Rifles ki thawong adu bukana yaning daba phongdorakli Assam Rifles the Noi Kapsilaki Baduda Naga volunteers in Gimakedi Nongmai Amata Handuna Kapkibalati Hari Sirolasina Makatara Duna Kulasigi Kunjasing Amadi Kulasibungak Shenjaba Wafong Viliski Naga volunteers in Gi Saduna Tamba Bunker Kias among other one Badatana volunteers in Gi Kulain sing Masu Loinam Fatki Assam Rifles ki thawng sina kunja singi marakta mi paiba madi pen papukali amaronda Assam Rifles na satakiba red aduda Kuki area da laidiba bunker sing da amat amount thwan kidi bunker sing aduda village volunteer saduna Kuki militant sing na apaba makhal gi kusukulai sing paiduna laidiba ne madi Wafong area taba lambida Kuki militant sing na phong na nomai paiduna koisa chatuna Assam Rifles na usina duna laidi henasu pen papung tukli Manipur khumja ing singani ga kunga humdegi me humdegi irang hek thulak padigi village volunteers in bunker Assam Rifles na thuai wasi handaki asin ahan mani masimak nagamisa miyam na aki tuzung ba piri ba Kuki militant sing Assam Rifles na sokat pagi mek lara ba khudam amani swari Amarom the all in pui student union thadorak wasirol amanasu ngarano midang Wafong Inthan Naga village the Assam Rifles na nongmai round kya kapsin dun aki khang pi pa thawang do akan mamong kandem tarakli loinana Naga miya mamadi Naga gi lamngak senjana ba volunteers ngi camp sing mai thadun amata thon ki badusu akan mamong yaning do phung tarakli